ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯇꯤꯁꯞꯇꯥ ꯍꯧꯕꯒꯤ ꯔꯦꯁꯤꯄꯤ ꯍꯥꯞꯆꯔꯛꯀꯦ ꯆꯦꯡꯖꯝꯅꯦ ꯆꯦꯡ ꯀꯧꯇꯥ ꯑꯅꯤꯈꯛ ꯍꯥꯞꯄꯦ ꯄꯅꯤꯔ ꯀꯧꯇꯥ ꯃꯆꯥꯁꯤꯅ ꯑꯣꯟꯖꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯃ ꯇꯤꯡꯅ ꯊꯝꯃꯝꯗꯣꯏꯅꯦ ꯍꯧꯖꯤꯛ ꯁꯪꯒꯣꯝꯁꯤꯅ ꯃꯥꯒꯤ ꯐꯤꯂꯤꯡ ꯁꯦꯝꯕꯁꯦ ꯖꯨꯕꯤ ꯑꯉꯧꯕ ꯍꯥꯞꯄꯁꯨ ꯌꯥꯏ ꯃꯅꯨꯡꯗ ꯑꯗꯣ ꯑꯩꯗꯤ ꯖꯨꯕꯤ ꯂꯩꯇꯕꯅꯤꯅ ꯁꯪꯒꯣꯝꯅ ꯑꯣꯏꯅ ꯍꯧꯔꯒꯦ ꯁꯪꯒꯣꯝꯁꯦ ꯕꯇꯜ 2 ꯍꯥꯞꯄꯒꯦꯕꯀꯣ ꯑꯗꯨꯒ ꯁꯪꯒꯣꯝ ꯄꯥꯎꯗꯔꯁꯦ ꯍꯥꯞꯄꯒ ꯁꯪꯒꯣꯝꯁꯦ ꯀꯪꯗ꯭ꯔꯤꯕꯧ ꯉꯧꯗꯣꯏꯅꯦ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯄꯦꯀꯦꯠ ꯑꯃ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯁꯪꯒꯣꯝꯁꯦ ꯀꯪꯗ꯭ꯔꯤꯕꯧ ꯑꯗꯨꯝ ꯉꯧꯗꯣꯏꯅꯦꯕꯀꯣ ꯃꯇꯝꯗꯤ ꯀꯨꯏꯅ ꯆꯪꯕꯅꯤ ꯃꯩꯁꯦ ꯅꯦꯝꯍꯜꯂꯒ ꯉꯧꯗꯣꯏꯅꯦ ꯑꯗꯨꯒ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯘꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯀꯅꯦꯕꯀꯣ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯀꯪꯗ꯭ꯔꯤꯕꯧ ꯉꯧꯗꯣꯏꯅꯦ ꯃꯩ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯕ ꯌꯥꯗꯦꯕꯀꯣ ꯃꯩꯁꯦ ꯂꯤꯔꯤ ꯇꯧꯔꯒ ꯍꯧꯗꯣꯏꯅꯦ ꯃꯇꯝꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯕꯅꯦ ꯃꯌꯥꯝ ꯖꯨꯕꯤ ꯑꯉꯧꯕ ꯍꯥꯞꯄꯅ ꯍꯦꯟꯅꯗꯤ ꯌꯥꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯦꯡꯁꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯃ ꯇꯤꯡꯖꯔꯦ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯆꯦꯡꯁꯦ ꯐꯖꯅ ꯇꯛꯈꯥꯏꯔꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯃ ꯇꯤꯡꯉꯗꯤ ꯆꯦꯡꯁꯦ ꯄꯣꯞꯊꯣꯛꯄꯅꯦꯕ ꯐꯖꯅꯀꯣ ꯑꯗꯨꯒ ꯍꯧꯕꯗꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯍꯧꯖꯤꯛ ꯍꯧꯅꯕ ꯇꯧꯔꯁꯦ ꯆꯦꯡ ꯑꯇꯛꯄꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯣꯏꯗꯥ ꯀꯧꯇꯥ ꯑꯅꯤꯈꯛꯀ ꯍꯥꯞꯆꯟꯖꯔꯦ ꯆꯦꯡ ꯗꯤꯕꯥ 2 ꯑꯣꯏꯔꯗꯤ ꯃꯣꯏꯗꯥ ꯀꯧꯇꯥ ꯗꯤꯕꯥꯁꯦ 2 ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯞ ꯃꯥꯟꯅꯍꯟꯗꯣꯏꯅꯦ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯄꯦꯀꯦꯠ ꯃꯆꯥꯗꯣ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯊꯤꯠꯂꯅꯤ ꯏꯁꯤꯡ ꯍꯥꯞꯄꯒ ꯑꯗꯨꯒ ꯃꯍꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯡꯍꯟꯗꯣꯏꯅꯦꯕꯀꯣ ꯇꯟꯁꯦ ꯄꯥꯔꯤ ꯃꯈꯩ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯇꯟꯁꯦ ꯊꯥꯔꯗꯤ ꯆꯥꯕꯗ ꯍꯥꯎꯇꯕꯅꯦ ꯇꯟꯁꯦ ꯄꯥꯔꯤ ꯃꯈꯩ ꯍꯥꯎꯕꯅꯦꯕꯀꯣ ꯊꯥꯎ ꯀꯩꯁꯨꯝ ꯌꯥꯎꯔꯣꯏ ꯊꯥꯎꯁꯦ ꯑꯗꯨꯝ ꯂꯁꯤꯡꯗ ꯁꯨꯃꯥꯏꯅ ꯂꯨꯞꯄꯒ ꯀꯥꯄꯣꯛ ꯑꯁꯨꯃꯥꯏꯅ ꯇꯩꯕꯤꯔꯅꯤ ꯑꯗꯨꯒ ꯇꯟꯁꯦ ꯍꯩꯔꯅꯤ ꯑꯗꯨꯒ ꯌꯥꯝ ꯄꯥꯅ ꯍꯧꯗꯣꯏꯅꯦꯕꯀꯣ ꯄꯥꯅ ꯍꯧꯔꯤ ꯃꯈꯩ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯇꯋꯥꯁꯤꯁꯨꯀꯣ ꯑꯁꯤ ꯇꯟꯁꯦ ꯍꯧꯕ ꯌꯥꯕ ꯇꯋꯥ ꯂꯩꯕꯅꯦ ꯍꯧꯕ ꯌꯥꯗꯕ ꯇꯋꯥ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯣꯟꯆꯥ ꯍꯣꯏꯒꯤ ꯍꯧꯕ ꯀꯥꯟꯗ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯇꯋꯥꯗꯁꯨ ꯂꯩꯕ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯇꯋꯥꯁꯦ ꯈꯔ ꯑꯊꯥꯕ ꯇꯋꯥꯗꯣ ꯑꯣꯏꯅ ꯍꯧꯕꯤꯌꯣꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗꯕꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯊꯥꯎ ꯌꯥꯎꯗꯕꯅꯤꯅ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯕꯅꯦ ꯑꯁꯤꯒꯤ ꯇꯟꯁꯦ ꯍꯧꯕ ꯑꯗꯣ ꯌꯥꯝꯅꯗꯤ ꯍꯥꯎꯕꯅꯦ ꯑꯩꯗꯤ ꯁꯪꯒꯣꯝꯕꯨꯗꯤ ꯖꯨꯕꯤꯅ ꯉꯧꯔꯒ ꯍꯥꯞꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯣ ꯅꯣꯡꯃ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯖꯨꯕꯤꯅ ꯉꯧꯔꯒ ꯍꯥꯞꯄꯗꯣ ꯑꯗꯨꯁꯨ ꯁꯦꯝꯖꯔꯛꯀꯦ ꯊꯥꯎ ꯀꯩꯁꯨꯝ ꯌꯥꯎꯗꯕꯤꯗ ꯍꯧꯕꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯆꯥꯕꯗ ꯍꯥꯎꯋꯦꯕꯀꯣ ꯆꯃꯣꯟ ꯂꯥꯎꯔꯒ ꯊꯥꯎ ꯌꯥꯝꯅ ꯆꯥꯅꯤꯡꯗꯕ ꯃꯤꯒꯤꯗꯤ ꯆꯞ ꯆꯥꯔꯦ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯍꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯕꯅꯦꯕꯀꯣ ꯑꯁꯤꯒꯤ ꯇꯟꯁꯦ ꯑꯩ ꯅꯣꯡꯃ ꯍꯧꯔꯒ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯍꯣꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯝꯆꯥ ꯍꯣꯏ ꯂꯣꯏꯅ ꯍꯧꯔꯒ ꯑꯃꯨꯛꯇꯪ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯅꯣꯡꯃ ꯃꯣꯏ ꯂꯣꯏꯅ ꯍꯧꯔꯒꯀꯣ ꯅꯨꯡꯊꯤꯟ ꯑꯃꯗ ꯄꯤꯖꯒꯦ ꯃꯣꯏ ꯂꯣꯏꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯌꯦꯡꯉꯣ ꯃꯅꯒꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯇꯟ ꯑꯃ ꯄꯤꯕꯅꯦꯕꯀꯣ ꯆꯥꯎ ꯍꯥꯏꯅ ꯑꯗꯣ ꯆꯥꯔꯤꯅꯦ ꯃꯈꯨꯠꯇꯒ ꯆꯨꯞꯅ ꯆꯥꯏꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯏꯆꯥ ꯅꯨꯄꯥꯁꯨ ꯀꯣꯠꯇꯅ ꯆꯥꯏꯁꯦ ꯌꯦꯡꯉꯣ ꯃꯥꯏ ꯃꯅꯨꯡꯒꯤ ꯐꯤꯂꯤꯡꯁꯦ ꯂꯧꯊꯣꯛꯑꯒꯅꯦꯕ ꯃꯥꯅ ꯆꯥꯏꯁꯦ ꯑꯗꯣ ꯇꯟꯁꯦ ꯍꯧꯕ ꯂꯣꯏꯔꯦ ꯑꯩ ꯌꯨꯝꯗ ꯄꯨꯕꯒꯤ ꯍꯧꯕꯅꯦꯕꯀꯣ ꯌꯥꯝꯅ ꯍꯧꯕ ꯉꯝꯗꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯉꯦ ꯁꯤꯒꯤ ꯇꯟꯁꯦ ꯍꯧꯕꯗ ꯊꯥꯎ ꯌꯥꯎꯗꯕꯅꯤꯅ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯇꯔꯨꯛꯈꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝ 3-4ꯈꯛ ꯄꯨꯕꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ ꯌꯨꯝꯗ ꯆꯠꯄꯗ ꯑꯗꯨꯁꯨ ꯃꯌꯥꯝꯁꯨ ꯍꯧꯔꯒ ꯆꯥꯕꯤꯌꯣ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯏꯁꯨ ꯂꯥꯏꯕꯅꯦ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯖꯨꯕꯤꯅ ꯉꯧꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯖꯨꯕꯤꯗꯣ ꯐꯖꯅ ꯈꯣꯠꯂꯒ ꯆꯤꯅꯤꯗ ꯘꯤ ꯇꯧꯔꯒ ꯉꯧꯔꯒꯅꯦ ꯃꯅꯨꯡꯗ ꯐꯤꯂꯤꯡ ꯍꯥꯞꯆꯟꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯁꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒꯤꯁꯨ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯄꯒꯤ ꯄꯄꯥꯒ ꯑꯗꯩ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯍꯣꯏ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯍꯣꯏ ꯃꯌꯥꯝꯗ ꯌꯦꯟꯕꯒꯤꯅꯤ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯗ ꯄꯦꯛꯀꯤꯡ ꯇꯧꯕꯅꯦꯕꯀꯣ